Ngasisu amuk laman kumkre lamhen tuhen ba afau saru ba khara lanbi kre sibasu leptri masa fau ba lokthok pidri somna kanda leiri ba kangbu singi mai keidi gi wazang wang basu adumak leptri anoba video amada amuk kahna taram nok chiri hauzi manipur gi ngamkai ga naknaba Myanmar gi oiva mafam kaya amada nauna thorkliba irang asigi matangda ngarang semjakiba video aduda mioi kharagi mai keidi puthokriba video aduda pining liba message adudagi atopa wahanthok ama puthoktuna tongan ba maong amada puthokpasu adamak thingnai Hena mamutana khangnabagi damakta hauzik leiriba irang asida atopa point khara amuk yengminasi yanan masina hauzik manipur gi oina thokliba irang asiga mari leinana somna kanda tariba mafam asidagi tongan balenga ama tanduna lan hauriba micham yam singde attack chathariba wangmada tariba kangbu singsu loinamak yausinduna jo chin kuki pulap asi punsinduna tongan ba identity ama sagatnabagi damak thonariba somna kanda leiriba kangbu sing asina yamna toina phongdokpa wafam asi Hauzik Manipur gi ngamkai ga naknaba Myanmar gi oiva mafam sing asida nauna thorgliba irang asida KNB amasung makoi gi oina hairap manaba kangbu sing asina lan thengnariba asi achumbagi damakta thengnabani democracy gi damakta thengnabani aikhoidi afabani haiba wafam asi yamna phongdoi matang asida tasengna democracy gi damakta lan thengnaba miyam gi aifanaba gi damakta thengnaba oiba taragadi Churchanpur dagi Kangpokpi dagi Manipur gi territory India gi territory manungda leiba mangboi hogi kangbu sina karigi damakta Myanmar da chattuna Myanmar gi democracy gi damakta lan thengnaribano haiba wang asini matang asida makoi gi oiba asoibadu masana adumak expose tawjare hauzik leiriba Myanmar gi oiba irang asida democracy ki mingda khudong chawa lauduna makoi gi oina leiriba idea of zalengam natragana lam henna lawsinnabagi makoina area henna chawtoknabagi oiba Mangliba manglan adu handaki leiriba irang asigi khudong chaba lauduna makoina mateng kanaba khara phangaunabagi damakta yawsinbani haibasini hauzik Mizoram gi chief minister oiriba mioi asigi maikei degise US da chattuna India dagi territory khara lauraga Myanmar amasung Bangladesh dagi su territory lauraga makoi singi oiba tonganba country ama phangnabagi damakta mateng tawbiyu haiba wafam si phongdoktuna publicly adumak miyamna unakhrabani USA gi maikei digi hauzik Myanmar da thokliba irang asida Democracy gi nibo haiba taragadi aduki mati yamnaba senfam kusukulai kaya ama lepalitin adumak thadarakli masigi khudong chaba asi lauduna mafam aswaida makoi gi oiba tonganba territory fangaunaba drug thaba nungainabagi damakta leiba khulai paiba lup kaya sing asina masigi khudong chaba lauduna makoida mateng tawsinba saduna makoi gi oiba tonganba territory sing dominate tawnabagi damakta lawsin naunabagi damakta honabagi khongjeng amani Hauzik Myanmar da thokliba irang asida khulai paiduna yamna kanna lan thengnariba lupsingi manungda ama oiriba Chin National Army hairiba khulai paiba lup asi Myanmar hairiba country asigi manung channa leiba Chin state hairiba mafam asi Myanmar dagi tokhaina taduna makoi gi oiba tonganba country ama fangnabagi damakta matam kuina dagi lan aduma hauduna lakliba kangbu singni Hairiba kangbu asina hauzik leiriba irang asida Myanmar hairiba country asigi yaifanabagi ne haiduna democracy gi mingda lan thengnariba asi tasengnamak Myanmar hairiba country asigi apunba saktam adu ngaknaba lamnam asida leiriba miyosing adu nungainabagi damakta thengnaba lan pamla natragana hauzik leiriba lenga asi leibana maram oiduna makoina tokhai taba ngamdriba asi mapangal sonta hankraba matungda irang asida yausilaga makoi gi oiba tonganba lam ama oihaunabagi damakta sangsilliba lan famla haiba wang asidi Mathang asina drug ki oiba angle hauzik leiriba irang asida drug thaba amasung drug tagi lagliba paisa sing asi kanaba fangnabagi damakta lan yausinba kangbu khudam oina hauzik aikogi Manipur hairiba lamdam asigi chingmai kya amada aduki matik yamlaba popi sing pak sanna thari hairiba mafam sing asi ayambana lainga ki oina leiriba law enforcing agency sing asina yokshinba ngamdaba controlling sijana tawba ngamdaba mafam sing asini adubu handakki irang asi thokraba matungda irang asigi namada Lengaki oina leiriba thabak thawong asida papangal sontarakbagi khudong chaba lauduna pak sana ningtamna popi thariba asini masigi chap manaba maung amada hauzik thokliba Myanmar gi irang asida su Chin state amasung masigi manak nakpada makoi gi manaba furup singna leiba mafam sing asida karigumba lengaki oina leiramba institution sing asi mathau tohan kidaba taragadi khulai paiba makoi gi kangbu khaktana ngaktuna leiba taragadi hairiba mafam sing asida drug thaba asi maning tamna thaba amasung drug ki oiba karbar asi maning tawna tawduna makoi asi paisa asi irai laina tanba yagadoribani ikui dringeda news 18 da phone kiba paw ama khakta Assam dagi fa kiba drug ta puduna lakiba drug sing adu Myanmar rom dagi Chin National Army hairiba kangbu sing asina mateng tawduna mafam adu dagi India tamna tanel ge khuthangda faujin halakibani haiba wafam adu miyamna loinamak thengnakrabani Maram asina hauzik thokliba Myanmar gi oiba irang asida KNA oigera CNA oigera KIA oigera makal makha kya gi oiba hauji asi makogi tongan ba jo unification gi oiba manglan ama mangdura changsiliba kangbu sing asina
ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯉꯝꯈꯩ ꯑꯃ ꯐꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯁꯤꯒꯨꯝꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤꯕꯁꯤꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯑꯟꯔꯦꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯗ ꯖꯣ ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯨꯗꯣꯔꯛꯄ ꯑꯃꯁꯨꯡ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯖꯥꯂꯦꯡꯉꯝꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯄꯥꯔꯕꯅꯤ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯨꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯈꯣꯏꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯍꯧꯔꯨꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯇꯛꯈꯥꯏꯔꯛꯄꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯑꯃ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯃꯈꯣꯏ ꯉꯛꯇꯅ ꯂꯩꯉꯥꯛꯆꯕ ꯅꯤꯡꯇꯝꯅ ꯄꯣꯄꯤ ꯊꯥꯕ ꯌꯥꯒꯗꯕ ꯃꯐꯝ ꯑꯃ ꯁꯦꯝꯍꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯠꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯔꯦꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ USAꯗ ꯆꯠꯇꯨꯅ ꯂꯥꯜꯗꯣ ꯍꯣꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯇꯣꯉꯥꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯕꯅꯤ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ TNLA ꯀꯥꯡꯕꯨ ꯑꯃꯁꯨꯡ KIA ꯍꯥꯏꯔꯤꯕ PDFꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯠꯅꯕ ꯁꯣꯝ ꯋꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯥꯛꯂꯒ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯋꯥꯡꯕꯗ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ZRAꯒꯤ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒ ꯅꯛꯅꯕ ꯉꯝꯈꯩ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯖꯨꯟꯇꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯂꯥꯟꯖꯪꯅꯤ ꯃꯗꯨꯗꯅꯤ KNA ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯁꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯂꯝ ꯑꯁꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯕꯨ ꯇꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯕꯗꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯁꯤꯔꯤꯕꯁꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯥꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯡꯕꯨ ꯑꯃꯗ ꯁꯧꯒꯠꯂꯕꯅꯤꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯍꯟꯕ ꯂꯥꯟ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌా ꯑꯃꯗ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ USAꯗ ꯀꯥꯟꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯑꯦꯖꯦꯟ ꯈꯔ ꯂꯥꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯥꯏꯂꯦꯟ ꯑꯃꯈꯛꯇ ꯃꯈꯣꯏꯒꯤ ꯕꯦꯁ ꯁꯥꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯁꯕꯀꯟꯇꯤꯅꯦꯟꯠ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ USꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯆꯠꯀꯗꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯈꯨꯃꯥꯡ ꯊꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛ ꯇꯧꯗꯨꯅ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯕ ꯄꯥꯝꯂꯤ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯟ ꯁꯕꯀꯟꯇꯤꯅꯦꯟꯠꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ USꯅ ꯍꯥꯏꯕꯗ ꯆꯠꯀꯗꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯥꯀꯜ ꯑꯃꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯡꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯒꯗꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ Su-30 ꯍꯥꯏꯔꯤꯕꯁꯤ ꯔꯁꯤꯌꯥꯅ ꯁꯥꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯅꯤ
ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇꯪ ꯄꯥꯏꯔꯛꯑꯝꯕꯗꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯧꯅꯥ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯋꯥꯠꯇꯕ ꯑꯃꯁꯨꯡ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯅꯧꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯊꯝꯖꯈꯤꯕꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯄꯥꯝꯗꯕꯗꯒꯤ ꯔꯤꯚꯣꯜꯠ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯅ ꯍꯧꯖꯕ ꯂꯥꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯟꯕ ꯀꯟꯁꯦꯞꯅꯤ ꯃꯁꯤꯗ ꯑꯇꯣꯞꯄ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯐꯣꯡꯅ ꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯔꯛꯇꯕ ꯃꯇꯝꯗ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯥꯟꯊꯣꯛꯍꯟꯗꯨꯅ ꯆꯦꯟꯖꯤꯟꯍꯜꯂꯛꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯗꯨꯅ ꯃꯇꯝ ꯈꯔ ꯁꯦꯝ ꯁꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯗꯨꯅ ꯑꯃꯨꯛ ꯂꯥꯟ ꯊꯦꯡꯅꯍꯜꯂꯤꯕ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯕꯨ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕꯅꯤꯅ ꯐꯕ ꯐꯠꯇꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯑꯣꯏꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯗꯕ ꯃꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯁ꯭ꯄꯦꯁ ꯑꯣꯏꯕꯅꯤꯅ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇꯒꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯑꯗꯨꯃꯛ ꯊꯥꯗꯔꯤꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯡꯕꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯩꯈꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯕꯅꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯣꯡꯊꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯈꯟꯊꯕ ꯐꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯂꯥꯟ ꯊꯦꯡꯅꯔꯨꯔꯒ ꯁꯤꯗꯨꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯅ ꯊꯝꯂꯤꯕꯁꯤ ꯈꯔ ꯈꯪꯕꯤꯕꯁꯨ ꯐꯕꯅꯤ